ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯅꯧꯕ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯁꯤꯀꯣ ꯑꯃꯒ ꯉꯥꯟ ꯃꯉꯥꯜꯗꯨꯅ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯁꯥꯟꯅꯕ ꯈꯣꯠꯂꯛꯄꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯐꯕ ꯑꯣꯏ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯄ꯭ꯔꯙꯥꯟ ꯑꯩꯈꯣꯏ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕ ꯅꯤꯡꯊꯤꯡꯖꯔꯤ ꯂꯩꯀꯥꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯔꯛꯑꯒꯦ ꯀꯣꯏꯗꯠꯅꯔ ꯂꯣꯏ ꯑꯦ ꯆꯨꯝꯃꯦ ꯀꯥꯡ ꯃꯊꯛ ꯀꯥꯈꯠꯅꯤꯡꯉꯥꯏ ꯌꯨꯝ ꯆꯠꯂꯒꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯝꯅ ꯁꯥꯇ꯭ꯔꯅ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤ ꯍꯤꯌꯥꯡꯒꯩꯒꯤ ꯇꯔꯥꯅꯤ ꯖꯔꯨꯕꯁꯦ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯑꯦ ꯂꯝꯁꯤꯡ ꯂꯝꯇꯥꯛꯄꯤꯗꯨꯅ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯦ ꯄꯥꯛꯊꯣꯛꯄ ꯈꯔ ꯃꯈꯥꯁꯦ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯊꯥꯗꯗꯅ ꯂꯩꯕꯥꯛꯇꯨ ꯇꯧꯔꯒ ꯂꯣꯂꯔ ꯇꯛꯇꯅ ꯈꯣꯠꯇꯅ ꯂꯝꯕꯤꯗꯨ ꯀꯟꯅꯕ ꯁꯦꯝꯗꯗꯅ ꯅꯨꯡꯖꯥꯎ ꯄꯨꯔꯒ ꯍꯦꯛꯇ ꯊꯥ ꯌꯥꯕ꯭ꯔꯥꯕ ꯂꯝꯕꯤꯁꯤꯕꯣ ꯅꯠꯇ꯭ꯔꯒ ꯅꯣꯡꯉꯥꯟꯕ ꯉꯁꯤ ꯁꯦꯝꯃ ꯍꯦꯛ ꯅꯣꯡꯉꯥꯜꯂ ꯀꯣꯏꯂꯥꯁꯇ ꯍꯩꯖꯤꯟꯕ ꯌꯥꯕ꯭ꯔꯥꯕ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯦ ꯉꯔꯥꯡꯁꯨ ꯈꯕꯔꯗ ꯏꯐꯨꯟꯅ ꯁꯤꯗꯣꯔꯦ ꯈꯣꯠꯇꯣꯔꯦ ꯂꯝꯕꯤ ꯁꯦꯝꯕꯗꯤ ꯏꯐꯨꯟ ꯈꯔ ꯊꯣꯛ ꯇꯥꯕꯅꯦ ꯂꯩꯈꯣꯝ ꯈꯔ ꯊꯣꯛ ꯇꯥꯕꯅꯦ ꯑꯐꯕ ꯑꯃ ꯇꯧꯁꯦ ꯑꯩꯈꯣꯏꯁꯤ ꯀꯌꯥꯝ ꯋꯥꯈꯤꯒꯦ ꯏꯐꯨꯟ ꯀꯌꯥꯝ ꯆꯥꯈꯤꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯦꯝꯃꯒ ꯅꯨꯡꯉꯥꯏꯔꯦꯅ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯅꯦꯕ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯁꯤ ꯃꯇꯝ ꯆꯪꯉꯦꯕ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ ꯊꯥ ꯑꯃ ꯃꯈꯥꯏ ꯑꯅꯤ ꯑꯍꯨꯝꯁꯦ ꯂꯩꯕꯥꯛ ꯂꯣꯂꯔ ꯇꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯏꯕ ꯏꯁꯤꯡ ꯆꯥꯏꯍꯜꯂꯤ ꯏꯐꯨꯜ ꯍꯧꯋꯦꯅ ꯑꯗꯨ ꯁꯦꯝꯕꯁꯨ ꯂꯣꯏꯗ꯭ꯔꯤ ꯄꯥꯛꯊꯣꯛꯄꯒꯤ ꯂꯩꯕꯥꯛ ꯊꯣꯟꯕ ꯂꯣꯏꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡ ꯍꯩꯔꯒ ꯑꯁꯤ ꯒꯣꯔꯃꯦꯟꯒꯤ ꯐꯟ ꯅꯠꯇꯦ ꯒꯣꯔꯃꯦꯟꯒꯤ ꯄꯩꯁꯥ ꯅꯠꯇꯦ ꯁꯦꯝꯕ ꯌꯥꯗꯅ ꯏꯃꯥ ꯏꯆꯥ ꯃꯌꯥꯝꯒꯤ ꯆꯠꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯑꯔꯩ ꯑꯔꯩꯕ ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯄ꯭ꯔꯙꯥꯟꯁꯤꯡ ꯃꯦꯝꯕꯔꯁꯤꯡ ꯑꯩ ꯏꯁꯥ ꯑꯗꯨꯒ ꯑꯩꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯋꯥꯀꯔ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯝꯕꯤꯁꯦ ꯑꯃ ꯑꯣꯏꯔꯁꯨ ꯁꯦꯝꯗꯕ ꯌꯥꯗꯦ ꯍꯌꯦꯡ ꯄꯩꯁꯥ ꯂꯥꯛꯑꯀꯥꯟꯗꯅꯦ ꯅꯪꯒꯤ ꯆꯪꯕꯗꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯟꯖꯤꯟꯅꯕ ꯇꯧꯁꯤ ꯄꯨꯊꯣꯛꯅꯔꯒ ꯁꯦꯝꯗꯕ ꯌꯥꯗꯦ ꯁꯦꯝꯕꯅꯦ ꯑꯃꯅꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦꯕ ꯄꯪꯆꯩꯗ ꯆꯩꯕ ꯄꯪꯍꯥꯎꯗ ꯊꯕꯛ ꯑꯃꯇ ꯇꯧꯕ ꯌꯥꯗꯦ ꯆꯩꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨ ꯊꯕꯛꯇꯣ ꯇꯧꯅ ꯆꯩꯔꯕꯅꯤꯅ ꯆꯠꯃꯤꯟꯅꯔꯤꯕ ꯊꯕꯛ ꯁꯨꯅꯤꯡꯕ ꯃꯌꯥꯝꯁꯦ ꯁꯨꯅꯤꯡꯗ꯭ꯔꯦ ꯑꯃꯨꯛ ꯑꯩꯅ ꯁꯨ ꯍꯥꯏꯔꯁꯨ ꯑꯁ ꯊꯕꯛꯁꯨ ꯇꯧꯕ ꯃꯤꯌꯥꯁꯨ ꯇꯥꯕꯁꯤ ꯇꯣꯛꯄꯅ ꯐꯔꯦ ꯍꯥꯏꯒꯠꯂꯛꯑꯦꯕ ꯑꯗ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯈꯔ ꯉꯥꯛꯇꯪ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯈꯟꯊꯒꯗꯕꯅꯤ ꯑꯗꯣ ꯂꯝꯕꯤꯁꯤ ꯁꯣꯏꯗꯅ ꯁꯦꯝꯅꯤꯡꯉꯥꯏꯒꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯂꯣꯏ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯊꯥꯏ ꯂꯝꯕꯤ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯂꯝꯕꯤꯁꯤ ꯐꯣꯇꯣ ꯀꯥꯞꯄꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯄꯗꯤ ꯃꯥꯏ ꯄꯦꯝꯃ ꯀꯔꯤꯕꯨ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦ ꯂꯣꯟꯁꯦ ꯖꯥꯠ ꯏꯔꯒ ꯑꯗꯨꯒ ꯁꯦꯝꯕ ꯍꯧꯔꯛꯑꯗꯤ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯦꯅ ꯑꯃꯁꯨ ꯊꯥꯒꯠꯂꯣ ꯑꯗꯨꯗꯤ ꯅꯠꯇꯦꯕ ꯁꯤ ꯃꯤ ꯈꯟꯅꯅꯕꯅꯦꯕ ꯃꯔꯝꯗꯤ ꯑꯩꯕꯨꯗꯤ ꯇꯣꯛꯑꯣꯅꯦ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯁꯦ ꯃꯣꯏꯒꯨꯝꯕ ꯃꯤ ꯉꯥꯛꯇꯅꯦꯕꯅꯤ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕ ꯉꯝꯃꯦꯕꯅꯤ ꯁꯤꯗꯩꯁꯤꯗ ꯔꯥꯖꯅꯤꯇꯤ ꯃꯆꯥ ꯇꯧꯔꯒ ꯂꯩꯕꯥꯛ ꯃꯥꯡꯅꯕ ꯁꯤꯟꯕ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯖꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯩꯕꯥꯛ ꯃꯥꯡꯕꯁꯤ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅꯗ꯭ꯔꯗꯤ ꯑꯗꯨꯝ ꯃꯥꯡꯉꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯎꯆꯥꯡꯈꯣꯡꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯦ ꯏꯆꯜ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯐꯝꯃꯤꯁꯦ ꯐꯝꯃꯤꯟꯅꯕ ꯌꯥꯗ꯭ꯔꯗꯤ ꯂꯩꯀꯥꯏ ꯅꯠꯇ꯭ꯔꯒꯨꯝꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯁꯤꯟꯕ ꯚꯣꯠ ꯈꯨꯂꯦꯞꯇꯣ ꯑꯗꯨꯗꯗꯤ ꯇꯧꯕꯤꯔꯅꯨ ꯁꯤꯅꯦ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯗꯗꯤ ꯇꯧꯕꯤꯔꯅꯨ ꯑꯩ ꯏꯁꯥꯁꯨ ꯇꯧꯖꯗꯦ ꯃꯤꯁꯨ ꯇꯧꯕꯤꯒꯅꯨ ꯚꯣꯠꯇꯨ ꯂꯦꯞꯄꯤꯌꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯃꯤꯟꯅꯁꯤ ꯍꯌꯦꯡ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯅ ꯐꯝꯗꯣ ꯑꯗꯨꯝ ꯑꯗꯨ ꯑꯩꯅ ꯄꯥꯏꯁꯦ ꯑꯩ ꯍꯜꯂꯛꯈꯤꯕ ꯌꯥꯏ ꯃꯤꯅ ꯀꯥꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯇꯧꯕꯗꯗꯤ ꯃꯤꯁꯦ ꯑꯄꯪꯕ ꯑꯝꯇ ꯂꯩꯇꯦ ꯃꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯀꯅꯥꯅ ꯊꯕꯛ ꯇꯧꯏ ꯀꯅꯥꯅ ꯊꯕꯛ ꯇꯧꯗꯦꯁꯦ ꯂꯥꯎꯕꯅ ꯈꯣꯡꯕꯅ ꯌꯥꯔꯣꯏ ꯊꯕꯛ ꯇꯧꯕ ꯃꯤꯗꯣ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯅꯤ ꯑꯩ ꯉꯔꯥꯡꯁꯨ ꯍꯥꯏꯕꯅꯦ ꯑꯩꯅ ꯇꯧꯕꯗꯣ ꯐꯠꯇ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯤꯅꯦ ꯑꯐꯕ ꯇꯧꯔꯛꯑꯣꯕ ꯑꯃꯨꯛ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯑꯗꯨꯗꯤ ꯁꯨꯝꯇꯧ ꯇꯧꯗꯦ ꯉꯥꯡꯉꯤꯗꯤ ꯏꯃꯥ ꯏꯄꯦꯝꯃ ꯉꯥꯡꯕꯗꯨꯒꯤ ꯃꯥꯅ ꯉꯥꯡꯉꯤꯗꯨꯒꯤ ꯃꯇꯤꯛ ꯊꯕꯛ ꯇꯧꯔꯛꯑꯗꯤ ꯃꯌꯥꯝꯅ ꯌꯥꯒꯗꯧꯅꯦꯕ ꯑꯗꯨ ꯅꯠꯇꯗꯅ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯇꯧꯔꯤ ꯊꯕꯛꯇꯨꯗꯤ ꯌꯦꯡꯁꯤꯜꯂꯒ ꯂꯩ ꯃꯣꯏꯅ ꯃꯈꯨꯠꯇꯨꯁꯨ ꯁꯨꯡꯇꯤꯡꯁꯨ ꯇꯤꯡꯊꯣꯛꯇꯦ ꯑꯗꯨꯅꯗꯤ ꯀꯩꯁꯨ ꯍꯌꯦꯡ ꯏꯃꯥ ꯏꯆꯥ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯌꯧꯒꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯐꯕ ꯂꯩꯕꯥꯛ ꯑꯃ ꯑꯐꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯉꯁꯤ ꯄꯥꯏꯔꯤꯕ ꯐꯝꯁꯦ ꯏꯔꯅꯥꯏ ꯅꯠꯇꯦ ꯃꯌꯥꯝꯅ ꯄꯤꯕꯅꯤ ꯃꯌꯥꯝꯒꯤ ꯐꯅꯕ ꯇꯧꯕ ꯍꯣꯠꯅꯕ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕ ꯂꯝꯗꯝꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕ ꯍꯥꯏꯕꯁꯦ ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯒꯤꯗꯤ ꯏꯊꯧꯅꯦꯕ ꯁꯤꯗꯩꯁꯤꯗ ꯃꯥꯅꯤ ꯉꯁꯤꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯀꯨꯞꯁꯤ ꯐꯥꯎꯕ ꯑꯩꯅ ꯚꯣꯠꯀꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯏꯈꯨꯔꯥꯁꯤꯡ ꯀꯔꯤꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯚꯣꯠ ꯈꯣꯝꯃꯨ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯑꯩ ꯀꯅꯥꯝ ꯍꯥꯏꯖꯗꯦꯀꯣ ꯑꯩ ꯅꯦꯅꯦ ꯍꯣꯏ ꯁꯤꯁꯤ ꯍꯣꯏ ꯃꯌꯥꯝ ꯂꯩꯌꯦꯀꯣ ꯑꯩ ꯃꯌꯥꯝ ꯆꯠꯃꯤꯟꯅꯩ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯅꯣꯏ ꯂꯩꯀꯥꯏꯗ ꯚꯣꯠ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯇꯧ ꯑꯩ ꯅꯣꯡꯃꯇ ꯍꯪꯖꯗꯦ
ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏ ꯂꯥꯎ ꯃꯤꯇꯤꯡ ꯑꯃ ꯇꯧꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯝ ꯐꯔꯒꯅ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕ ꯍꯧꯔꯁꯦ ꯈꯣꯠꯂꯁꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕꯅꯦꯕ ꯁꯤ ꯍꯥꯏꯕꯅꯦꯕ